Manipur Top Channel dagi video amta update tawjage ngasi ayuk fongbasi fongla January gi tang nipanda US President Donald Trump hatpa ngambada $1 million marfu pigani rakthokre. United States US ki President Donald Trump hatpa ngambada Iran $1 million marfu pigani hana rakthokre. Iran gi Major General Qasem Soleimani America gi drone strike ta laikhidraba matung Iran wafam adu phongdokhibane. Laikhidraba Iran gi lusingba adu gi aroiba mathau mangam pangthokpagi thoramda state official singna numaijing numita Iran da leiba mipum khudimangna dollar amamam mateng piramgadabane madu US ki president hatnanabagi lamda sizinagani haina lakthokkhibagi wafam miner.co.uk na report tawrakre. Iran da miyoi million marfu lai Iran gi missing yenglaga miyoi khudimangna dollar amamam mateng pirakpada $1 million marfu oigane. Hairiba senfam aduna US ki president Donald Trump hatpa ngamba miyoi da pigane haina lakthokkhibane. January 3 da US na satakhiba drone attack ta Quds Force ki commander Soleimani sikhi. Attack aduda Iran Islamic Revolution Guard Cross amasum Abu Mahdi al-Muhandis ki deputy chief amasum Iraqi paramilitary lusingba Hawk Sabi Force ki lusingba adu sikhibane. Lusingba adu laikhidabada Iran da akan mamongda nuaitaba phungdokpaga loinana khongjang kya sangsilakhe. Tungda lebak adugi President Hassan Rouhani amasum Supreme Leader Ayatollah Ali Khamenei na US ki mathakta chapchana laman khumgane hana phungdokhi. Iran gi MP Abol Fazal Abautorabi na America gi thausin singda amasung America masada akan be attack sathagani hana kiankhre. White House adumakta da attack to bangami madusu makhoi gi Laibakta lairiba miyoi singa tawhanba ngamgani sapsaba matam amasung power sizinaba ngambagi hak adu lai hauzik oiribe phibam asi lan naukthokpaga manai tangai phadaba thabak sing paikhatpa mathau tai Tehran da phamkiba parliament ki option session na ngasi numidjungba matung US ki president Donald Trump terrorist ki maikhum upamiyoi amani haina phungdokhi US na Iran gi mafam yangkhai gi nithoida target tawe US ki attack ta laikhidraba Soleimani Tehran gi architect amani mahakna Revolutionary Guard Force ki makok oina thaudang loramba miyoine mahak laikhidaba lamdam adugi miyamna awaba phungdokre laikhidraba lusingba adugi aroiba mathau mangam pangthoknaba hotnabada netsinabadagi miyoy kya sikre aduga kyana aso opan nangkre hainasu pawsin makatana phungdokli. Thank you.